ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯩꯕꯥꯛꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯃ ꯊꯣꯛꯂꯛꯄꯗ ꯀꯔꯤ ꯑꯃꯠꯇ ꯄꯨꯊꯣꯔꯛꯇꯦ꯫ ꯕꯤꯚꯥꯔꯦꯜꯅ ꯈꯜꯂꯨꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯉꯥꯛꯇ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ "ꯑꯣꯖꯥ, ꯌꯥꯔꯗ꯭ꯔꯣ ꯇꯥꯛꯄꯤꯕ?" "ꯌꯥꯔꯅꯤ. ꯐꯝ. ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯅꯍꯥꯛꯅ ꯇꯧꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯣꯟꯒꯗꯧꯔꯤꯕ ꯂꯩꯋꯥ ꯑꯁꯤ ꯅꯍꯥꯛꯅ ꯁꯣꯜꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯆꯠꯂꯣ ꯌꯨꯝꯗ ꯍꯜꯂꯣ. ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦꯗꯅꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯚꯥꯔꯦꯜꯗꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯇꯧꯔꯖꯔ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯒꯤ ꯍꯧꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ "ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ? ꯑꯣꯖꯥꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯍꯦꯛꯇꯃꯛ ꯅꯤꯡꯁꯤꯡ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯩꯕꯥꯛꯁꯅꯥꯅ "ꯅꯪ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯣꯅꯦ? ꯑꯩ ꯋꯥ ꯍꯩꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯪ ꯌꯥꯎꯔꯒ ꯄꯥꯡꯊꯣꯛꯈꯤꯕ ꯇꯝꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯥꯎꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯍꯥꯛꯅ ꯈꯜꯂꯤꯕꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩ ꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯝꯅ ꯅꯪꯅ ꯁꯤꯗ ꯂꯦꯞꯂꯒ ꯑꯩꯅ ꯁꯨꯝ ꯇꯥꯛꯑꯒ ꯃꯑꯣꯡꯗꯨ ꯁꯨꯝ ꯂꯧꯔꯒ ꯂꯩꯔꯕꯗꯤ ꯏꯕꯨꯡꯉꯣ, ꯊꯥ 5 ꯆꯪꯅ ꯇꯥꯛꯑꯁꯨ ꯀꯔꯤꯃꯠꯇ ꯍꯩꯔꯔꯣꯏ꯫ ꯑꯩꯅ ꯇꯥꯛꯂꯤꯕ ꯈꯨꯇꯥꯛ ꯑꯁꯤꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯑꯩꯅ ꯇꯥꯛꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯗ ꯑꯩꯅ ꯇꯥꯛꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯆꯠꯂꯣ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯨꯝ ꯌꯧꯔꯒ ꯈꯪꯒꯔꯩꯅꯤ꯫ ꯑꯩ ꯆꯪꯉꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯩꯕꯥꯛꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯑꯣꯖꯥ ꯑꯁꯤꯕꯨ ꯀꯔꯤ ꯆꯥꯔꯒꯕꯨ ꯍꯤꯡꯂꯤꯕꯖꯥꯠꯅꯣ? ꯃꯄꯥꯟ-ꯏꯄꯥꯟꯒꯤ ꯊꯣꯛꯇꯕ ꯖꯥꯠꯂꯥ? ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯪꯂꯒꯦ ꯃꯗꯨꯒꯤ ꯑꯣꯖꯥ ꯑꯗꯨꯕꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯚꯥꯔꯦꯜꯅ ꯈꯩꯕꯥꯛꯁꯅꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯗꯨ ꯕꯤꯚꯥꯔꯦꯜꯅ ꯎꯕꯗꯒꯤ "ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩ ꯌꯥꯕꯖꯥꯠ ꯅꯠꯇꯦ" ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯚꯥꯔꯦꯜ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯈꯪꯂꯦ ꯉꯔꯥꯡ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯄꯔꯞ ꯂꯥꯛꯂꯒ ꯊꯣꯡꯖꯤꯟꯄꯥꯟ ꯀꯥꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯒꯤ ꯋꯥꯈꯜꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯝꯈꯤꯕ ꯄꯨꯝꯅꯃꯛ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅꯁꯨ ꯉꯥꯎꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯊꯪ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯚꯥꯔꯦꯜ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯟꯖꯩ, ꯀꯅꯥꯒꯨꯝꯕꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯑꯃꯗꯤ ꯃꯇꯣꯝꯇ ꯑꯃꯨꯛ ꯂꯣꯟꯁꯤꯟꯅꯕꯒꯤ ꯃꯍꯩ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯇꯝꯒꯗꯕ ꯃꯍꯩꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯩꯈꯣꯏꯅ ꯍꯩꯖꯤꯟꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯖꯥꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯂꯒ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯤꯕ ꯃꯤꯒꯤ ꯂꯨꯔꯦꯟ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯔꯛꯀꯦ ꯍꯥꯏꯗꯣꯛꯂꯝꯂꯦ꯫ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣꯅꯦ? ꯍꯣꯏ, ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯑꯉꯥꯡ ꯑꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯑꯉꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯁꯤꯕ ꯉꯥꯏꯔꯨꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯗꯨꯗ ꯉꯥꯏꯔꯦꯗꯅ ꯈꯜꯂꯣꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯞ ꯄꯥꯏꯔꯒ ꯄꯨꯔꯒ ꯆꯦꯜꯂꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤꯕ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯃꯌꯥꯝ ꯆꯪꯒ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯆꯥ ꯄꯨꯈ꯭ꯔꯦꯗꯅ꯫ ꯁꯤꯔꯕ ꯃꯆꯥꯗꯨ ꯑꯃꯨꯛ ꯄꯥꯝꯂꯛꯀꯗꯧꯔꯤꯕ꯫ ꯀꯔꯤꯗꯕꯨ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯆꯨꯝꯃꯦ. ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯆꯨꯝꯃꯦ. ꯃꯁꯤꯃꯛ ꯄꯥꯡꯊꯣꯛꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯚꯥꯔꯦꯜ ꯏꯃꯨꯡꯗ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯉꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ?" "ꯇꯧꯅꯤꯅꯦ. ꯆꯥꯁꯤꯜꯂꯤꯕ ꯊꯛꯆꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯕꯛꯇꯤ ꯁꯨꯡꯁꯨ ꯁꯨꯗꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ "ꯀꯔꯝꯍꯥꯏꯅ ꯑꯩꯅ ꯊꯕꯛ ꯁꯨꯗꯕ꯭ꯔꯦ? ꯀꯅꯥꯅ ꯍꯥꯏꯅꯣꯕ?" "ꯑꯩ ꯍꯥꯏꯗꯦ. ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯤꯞꯂꯒ ꯂꯩꯔꯝꯕꯁꯤꯗ ꯅꯥꯔꯕꯣꯏ ꯈꯜꯂꯨꯔꯦ." ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ ꯃꯈꯣꯡꯗꯣ ꯇꯤꯡꯊꯣꯔꯛꯏ꯫ "ꯌꯦꯡꯉꯨꯁꯦ, ꯅꯪꯅꯅꯦ ꯍꯤꯡꯒꯣꯜ ꯅꯥꯄꯤ ꯐꯥꯜꯂꯤꯕꯅꯦꯅ ꯃꯈꯣꯡꯗꯣ ꯁꯦꯡꯉ ꯐꯥꯟꯗꯕ. ꯑꯗꯒꯤꯅꯦ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯦ ꯐꯥꯜꯂꯨꯕꯗ ꯁꯣꯏꯕꯅꯤ ꯌꯦꯡꯉꯨꯁꯦ." "ꯃꯔꯝ ꯌꯥꯝꯅ ꯃꯨꯛꯄꯗ ꯁꯣꯛꯄꯅꯤꯗꯅ." "ꯑꯗꯨꯗꯤ
ꯑꯩꯅ ꯁꯦꯕꯥ ꯀꯣꯛ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ ꯁꯦ ꯐꯃꯨꯡꯁꯤꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ ꯑꯩ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯕꯤꯔꯛꯀꯦꯁꯦ ꯏꯟꯖꯥꯡꯕꯨ ꯀꯔꯤ ꯂꯩꯍꯧꯒꯦ ꯃꯇꯝ ꯃꯔꯗ ꯅꯨꯡꯁꯤꯠ ꯁꯅꯥꯅ ꯍꯣꯏꯅ ꯆꯥꯛꯀ ꯂꯣꯏꯔꯝꯃꯕꯅꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯑꯗꯨꯁꯨ ꯐꯩꯗꯅ ꯅꯪꯅ ꯆꯥꯛ ꯂꯣꯏꯁꯜꯂꯝꯕ ꯑꯁꯤꯃꯗꯪꯗꯤ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯤꯍꯦ ꯑꯩꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯉꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯃꯥꯏꯕ ꯇꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯊꯤꯕ ꯃꯤꯡꯆꯠ ꯐꯪꯕ ꯅꯠꯇꯅ ꯃꯌꯥꯝꯅ ꯅꯪꯕꯨ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯅꯔꯤꯕꯁꯤ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛ ꯆꯩꯕꯗꯣ ꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯂꯩꯔꯛ ꯃꯥꯏꯕ ꯑꯩꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯐꯔꯦ ꯆꯥꯛꯇꯣ ꯑꯩ ꯊꯤꯕꯤꯔꯝꯂꯒꯦ ꯑꯗꯨꯗꯨꯒꯅꯦ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤꯀꯣ ꯃꯇꯝ ꯃꯔꯗ ꯅꯨꯡꯁꯤꯠ ꯁꯅꯥꯅ ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯊꯤꯔꯒ ꯑꯩꯗꯤ ꯆꯥꯊꯣꯛꯂꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗꯤ ꯈꯜꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯕꯗꯥꯏꯅꯦ ꯅꯨꯡꯁꯤꯠ ꯁꯅꯥꯅ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯗꯤ ꯂꯥꯝꯃꯟꯗꯅ ꯆꯥꯊꯣꯛꯂꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯆꯥꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯁꯅꯥꯅ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯏꯃꯨꯡꯁꯤꯡꯅꯒ ꯃꯔꯣꯜ ꯑꯃ ꯍꯧꯗꯣꯡ ꯃꯔꯥꯡ ꯀꯥꯏꯕꯅꯦ ꯆꯥꯛꯇꯣ ꯑꯃꯨꯛ ꯏꯟꯊꯔꯒ ꯆꯥꯊꯣꯛꯑꯝꯗꯅ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯆꯥꯛ ꯑꯗꯣ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯍꯧꯗꯣꯡꯅ ꯆꯥꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯂꯤ ꯇꯧꯔꯤꯕ ꯑꯁꯤ ꯅꯨꯡꯁꯤꯠ ꯁꯅꯥꯅ ꯊꯑꯣꯏꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯄꯤꯕꯥꯔꯦꯜꯅ ꯈꯪꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯥꯎꯕꯅ ꯊꯥꯖꯕꯤꯗꯕ ꯑꯃꯗꯤ ꯈꯪꯕꯤꯗꯕ ꯑꯁꯤꯗ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯒ ꯃꯍꯥꯛ ꯄꯨꯈꯝꯗ ꯅꯤꯡꯊꯤꯅ ꯍꯥꯞꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯥꯎꯅ ꯃꯗꯨꯕꯨ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯁꯤꯠ ꯁꯅꯥ ꯄꯔꯞ ꯂꯥꯛꯇꯨꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯠ ꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯍꯨꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕꯗꯣ ꯊꯣꯛ ꯀꯟꯊꯣꯛꯈꯤ ꯄꯤꯕꯥꯔꯦꯜꯅ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯡꯁꯤꯠ ꯁꯅꯥꯅ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯊꯦꯝꯕꯤꯔꯗꯨꯅ ꯐꯔꯦꯁꯦ ꯑꯩꯅ ꯉꯁꯤ ꯆꯠꯂꯨꯔꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯅꯉꯣꯟꯗꯗꯤ ꯍꯥꯏꯔꯒꯦ ꯅꯨꯄꯤꯗ ꯑꯆꯦꯠꯄ ꯋꯥ ꯍꯥꯏꯒꯅꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯒꯦ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯒꯗꯧꯔꯤꯕꯅꯤ ꯏꯔꯥꯡ ꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯨ ꯇꯦꯟꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯉꯝꯅꯕ ꯃꯍꯩ ꯑꯩꯅ ꯍꯧꯖꯤꯛ ꯍꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯠ ꯁꯅꯥꯅ ꯀꯅꯥꯅꯣ ꯃꯍꯥꯛ ꯍꯥꯏꯕꯕꯣ ꯍꯥꯏꯒꯦ ꯇꯥꯎ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟ ꯅꯍꯥꯛ ꯈꯪꯉꯤꯗꯅ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯄꯨꯠꯁꯨ ꯁꯥꯟꯅꯕ ꯍꯣꯏꯅꯦ ꯍꯥꯏꯔꯤꯕ ꯂꯩꯈꯨꯖꯥꯟ ꯍꯥꯏꯕꯁꯤꯅ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯈꯣꯏꯌꯨꯝ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯍꯜꯂꯛꯀꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯦꯡꯂꯕ ꯈꯟ ꯃꯇꯝ ꯈꯛꯇꯗ ꯐꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯕ ꯂꯥꯛꯅꯅꯕ ꯃꯍꯥꯛꯅ ꯊꯑꯣꯏꯅꯒꯤ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯉꯣꯟꯗ ꯑꯅꯥꯕꯁꯤꯡ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯆꯥꯎꯅ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯊꯣꯛꯀꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯥꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯑꯩꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯃꯥꯅ ꯄꯨꯠ ꯄ꯭ꯔꯦꯠ ꯂꯩꯋꯥ ꯊꯥꯖꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯥꯍꯜꯂꯦ ꯃꯗꯨ ꯂꯥꯌꯦꯡꯕꯒꯤ ꯄꯩꯁꯥꯕꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯧꯕ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯅ ꯅꯥꯍꯟꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯐꯍꯟꯕ ꯑꯗꯨꯝꯅ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯦꯡꯖꯔꯒ ꯄꯩꯁꯥ ꯐꯪꯒꯗꯕꯗꯨ ꯑꯩꯅ ꯑꯣꯏꯅ ꯌꯦꯡꯂꯒ ꯄꯩꯁꯥ ꯐꯪꯈꯤꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯅ ꯂꯥꯌꯦꯡꯕ ꯂꯣꯏꯈ꯭ꯔꯕ ꯐꯈ꯭ꯔꯕ ꯑꯅꯥꯕꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯊꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯉꯥꯎꯍꯜꯂꯤ ꯐꯩꯍꯜꯂꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯊꯦꯡꯅꯕꯗꯤ ꯑꯩ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯍꯩꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯤꯑꯣꯏ ꯂꯥꯏ ꯑꯣꯏꯅ ꯇꯧꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯂꯤꯕꯅꯤ ꯍꯦꯛ ꯍꯩꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯟꯒꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯥꯅ ꯀꯧꯊꯣꯛꯂꯤꯕ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯜꯍꯟꯒꯗꯧꯔꯤꯕꯅꯤ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨ ꯍꯩꯈ꯭ꯔꯕ ꯃꯍꯩꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯊꯥꯡꯅ ꯊꯤꯜꯂꯒ ꯃꯤ ꯅꯦꯛꯂꯒ ꯐꯨꯍꯜꯂꯒ ꯍꯥꯠꯇꯧ ꯉꯥꯏꯔꯦ ꯑꯗꯨꯁꯨꯅꯦ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯗꯨꯅꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯑꯃꯨꯛꯇꯣꯏꯕ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯁꯤꯔꯕ ꯐꯥꯎꯕꯗ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯈꯪꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯃꯥꯅ ꯁꯥꯟꯅꯖꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯄꯨꯍꯟꯈꯤꯒꯗꯕꯅꯤ ꯐꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯣꯏꯅ ꯈꯟꯅꯔꯒꯨꯝꯁꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯥꯏꯅꯔꯒꯦ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯅꯨꯡꯁꯤꯁꯅꯥꯅ ꯀꯩꯗꯧꯕꯅꯣ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯑꯁꯤꯕ ꯉꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯗꯤ ꯄꯨꯡꯀꯤꯗ ꯀꯤꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯒꯤ ꯃꯈꯨꯠ ꯀꯛꯄꯤꯒꯗꯨ ꯇꯧꯗꯣꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯍꯣꯏ ꯃꯈꯨꯠ ꯅꯠꯇꯦꯅꯦ ꯀꯛꯀꯗꯧꯔꯤꯁꯦ ꯃꯉꯛꯇꯨꯅꯤꯅꯦ ꯃꯉꯛꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯡꯁꯤꯁꯅꯥꯅ ꯑꯁ ꯑꯩꯗꯤꯅꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯀꯤꯔꯛꯀꯗꯧꯔꯤ ꯖꯥꯠ ꯌꯥꯝꯅ ꯍꯥꯏꯗ ꯅꯪꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯇꯥꯒꯦ ꯌꯥꯝꯅ ꯇꯥꯔꯤꯕꯅꯤ ꯀꯔꯤꯅꯣ ꯃꯃꯩ ꯃꯀꯣꯛ ꯑꯝꯇ ꯁꯝꯅꯗ꯭ꯔꯦ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯁꯝꯅꯗꯕꯁꯤ ꯁꯝꯅꯔꯛꯈꯤꯒꯅꯤ ꯁꯝꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯪꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯒꯗꯕ ꯐꯔꯦꯁꯦ ꯆꯥꯛ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ ꯇꯨꯝꯂꯨꯔꯒꯦ ꯑꯩꯁꯨ ꯂꯝ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯅꯨꯡꯊꯤꯜꯗꯣ ꯅꯪꯅ ꯁꯥꯎꯗꯅꯕ ꯍꯤꯡꯈꯣꯜꯗꯨꯃ ꯊꯨꯡꯒꯅꯕ ꯂꯩꯕꯥꯛ ꯇꯧꯕꯤꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯕꯨ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯂꯨꯛ ꯃꯊꯪ ꯊꯥꯡꯇꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯅꯨꯡꯁꯤꯁꯅꯥꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯊꯪ ꯑꯣꯏꯗ ꯅꯨꯡꯁꯤꯔꯒ ꯃꯆꯤꯟꯗꯅ ꯅꯨꯡꯁꯤꯗꯕ ꯁꯥꯔꯗꯅ ꯑꯩꯁꯨ ꯈꯪꯉꯤꯕꯅꯤ ꯅꯇꯧ ꯌꯦꯡꯒꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯁꯣꯝꯗ ꯄꯤꯕꯥꯔꯦꯜꯁꯨ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯌꯥꯕ ꯁꯨꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕꯗ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯍꯥꯏꯒꯠꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯕꯥꯔꯦꯜꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯑꯉꯥꯡ ꯄꯣꯛꯐꯝ ꯑꯣꯏꯔꯤꯕ ꯋꯥꯔꯗ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯣꯝꯗ ꯆꯠꯄ ꯀꯗꯥꯏꯗꯒꯤ ꯂꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯁꯤꯃꯛꯇꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯔꯛꯄꯗ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯣꯏꯔꯤ ꯑꯗꯨꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯆꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯛꯏꯗ ꯑꯩꯁꯨ ꯂꯥꯏꯅꯗꯤ ꯆꯥꯟꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯔꯣꯟꯕꯤ ꯂꯥꯛꯄꯁꯤꯡ ꯈꯟꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯃꯍꯥꯛꯁꯨ ꯂꯦꯞꯁꯟꯗꯨꯅ ꯀꯔꯤ ꯍꯥꯏꯅꯕ ꯑꯉꯥꯡ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯄꯨꯈꯠꯂꯛꯄ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯛꯅꯔꯤ ꯄꯤꯕꯥꯔꯦꯜ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯄꯤꯕꯥꯔꯦꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯅꯥꯕꯒꯤ ꯁꯦꯕꯥꯔꯤꯁꯤꯡꯂꯣ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝꯇ ꯇꯧꯖꯒꯦ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯔꯦꯜꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯄꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯄꯤꯕꯥꯔꯦꯜꯅ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯈꯔ ꯁꯣꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯊꯔꯣ ꯑꯣꯜꯂꯝꯕ ꯃꯩꯆꯥꯛ ꯈꯪꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯗꯣꯛꯇꯔ ꯑꯃꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛꯉꯛꯏ ꯄꯤꯕꯥꯔꯦꯜ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄꯔꯞ ꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯅꯥ ꯎꯗꯕ ꯖꯒꯥ ꯑꯃꯗ ꯆꯠꯂꯒ ꯃꯍꯥꯛ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯍꯥꯛꯁꯨ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯌꯧꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜ ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯍꯩꯇꯕ ꯂꯩꯔꯛ ꯃꯥꯏꯕꯅꯤ ꯍꯥꯏꯕꯤꯔꯤꯕꯅꯤꯗꯣ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗ ꯅꯨꯄꯤ ꯑꯗꯣ ꯗꯤꯂꯤꯚꯔꯤꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯖꯈꯤꯕꯗꯒꯤꯗꯤ ꯄꯤꯕꯥꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯍꯟꯊꯈꯤꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯤꯟꯅꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯄꯤꯕꯥꯔꯦꯜ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ
नुमिदांगी पुंग 13 खर हेनु लेरमले तांजा असि मांगहनबा यादी खलदुना महाक मार्क्स अमा उपसलगा महाक परप angang pofumgi mayam leiriba operation theater mamangda mahak tumina phamlaga dumak leiri kana amatana mangonda kanano karino haiba karamata hanglakti masidi mahuksani mi ama laklaga lepsan babu kanana karina haida doribano asomna lairambadagi haujik pung 12 tasankhri bibarel punga ma tasankhigadra haiduna matha yamna sari angang siba amata yarok roidra haiduna mata maduda ikhang khangowdana pung 12 hek henbaga minute ani hum hek chatpaga operation theater dagi angang ama siri haiduna puthorak lei madu ubada bibarel masada yamna harauki amadi angang adugi amadi mama adugi khallubudusu mongoda nungaitaba kaya amadi poklibani adubu asiba haibasimadi kana amatana kanba ngambanati masi punamak khangjalubada bibarel tumina dumak leiri mayamna kari kari haina bano haibado masidagidi angang unabagi damakta lakliba nupi sing nupa sing atuna angang ado haunabi matungina mathau mangam pangthoknabagi damakta pukhri masidagidi bibarel su matung queen inaduna mahak su laklibani angang ado gari amada mu haptuna mathang mathang pukhiduna haujikti bibarel leiriba khungang adudagi phaniyamna lapna pukhri bibarel su anaba adubu hapkadoriba haibati angang adubu pukhigadoriba gari adugi manakta changsellaga makoina poche hapto hapchin angang adugi thorom tawnoringai matam aduda driver aduda kadai dagino kadai tana chakadabno kari lekai dagino haibna chingba punamak khangtok hore masigi matung haujikti angang ado gari aduda hapchinduna pukhri masigi matung bibarel su kari tawsi haiduna wakhal khanba yaba khalle madugi matung mahak mayum lomda oina halakle aduga mamanaba amagi mayumda lakli ahing mongai aduda bibarel na mamanaba ama kanna kauropaduda mamanaba to karinu tawribasibo bibarel gi khonje nattabrane haiduna thorakli mamanaba aduna bibarel da kari torobage haiduna hangi bibarel na nangi gari do amutang ai wayudaba yadre athubagi ni hairami matamadu mamanaba aduna kaidoraki kari athubano haiduna hangi bibarel na adu hangro lebi matam natri hauji karai waida phumkhibunu haibadu khangoutrabadi ai kamain togani asomna harakpada mamanabaduna kanana phumba haibabu kayun ngangisibo asomna harakpada bibarena nangai do pige haibro piru haibro asomna harakpada mamanabaduna hoi pigi kedoroge nangbo asam phimgisibu kaino se ngakang leram ai solo lothuge as masigi misnune hek torokpa thabak simaiba lerak maiba aidana khangnari basibawda pinri marene asomna ngang imungda changkhri aduga solo thokuna piri ado gari se yon thoga di si naram ganu hai laiba kuidri bani asum na harakpada pibare na gari na te yon thokdi jibungo ai yon thomra khangponti siba changbani langai dene chalisi kari guma khangara ba ai gi kok oin lahore ma gi kok porak praibu asum na haram naga pibare gari ado thauno sakhi matam maruda mamana baduna kari ai gi kok oin lahobra khangponti ba ma gi kok porak praibu kai halo sibu as ai masiki miji karaida thingna tindaruribano maiba ko oisalure mana yada ma thabam tawrabadi kapa kadra je kigum taw asom na akok to khoro kholaga imge changki somda biwara ngasai mahak na hangba matamda hairakhiba minglaifam amadi jaga adu mahak na so hana khangofam oibani na gari ado yangna thorokli asom thorokpana leikai adu budi jawri masidagi di mahak na kadom na kanchachige hariba leikai aduna korna kadal leibano sini mahak na hauji yam kan namko ngauri basi leikai leiriba lam adu budi mahak na khangmani na lam adu yona thorokli adu ko leikai adu di khangdabani na mahak ngak matha sari asum na khanna asum gari thorokpata police ki check post ama thengnabadagi maruda gari thogjali maruda police sing adu na karino ni bungo ai khoina khamu suhaidra nangone thogdila khamdi leisibo asum na hairu pata bibare na ai si aruba thabak ama ki laksabani angang anaba ma somna kanda puthakhiba adugi doctor na hairakpa waha kari kumba che sang ina langthaki matang da kari kuma khar kahoraba adugi haigi haida tanajar ribani ai hospital dagi laksabani asumna bibarel na pang hai haijeli aduga mahana hojik pamliba leikai ado kodo mai kai jakadabano haiduna hangi pulising aduna mayek sengna chumna takpirakli masidagi di mahaksu thuna yamna gari ado thoroga lai pulising aduna karinu ni maru jairami budubo asingbu ori dalo gari ni na che chang subra sudaba su khangdi matamada amana mu hairi huran bana pulis uraga pulis manakta gari thokli lapo hongodi ma gisita singna ana abasing tanara po era basu yai
asumna hainaraga leihori masigi matung Pivarel yamna gari thorokpana haujikti mahakna turen palamada gari do thauruga sum laklei mahana asum laka matamda thaptakna mainga lama turen pandu uri madu ubada Pivarel soidre masida leiri aina pamadu asida soidna toromlani asumna khallaga mahak jara gari do thaujilaklaga mahak gari adu khami aduga mayama toribodo udabagi mawongda mapan thokpa saraga yengdun lei matamaduta thaurum tawriba miyoi singatuna kanarone da gari khamlibodubo haduna makhoi kharna hanglei Pivarelna kana oirabano sida sum mapan thombani kaidoram libro duda khong ham libro asumna hanglubada miyoi amana ana tenati karigumba thoroma ma torom libani swaide koina lebiranu lai khurumbagi thoroma ma chathagadori asumna harakpada Pivarelna o ai khagida tawbani ngakpi gani thabak khara thengto khare ngasi se asumna ngangsinaraga mahak gari ado yamna thaudoraklei masigi matung mahakna khalibasi mafam adu kandongno hogaiba aduga kamdongno lurele du kakpa aduga kari hapaga porakpa haiduna mawon mayam ama khalibani asumna khanba yaba khalba matung da mahak gari ado jaga amada kanasu oida marum amada khamamlei aduga yum amada changsilai asumna changsilaga sangoi luko yena khaloka koithi thiri masidagi mahakna yopak ama phangle aduga napi haidanaba thaugi thaudaba thangsang ama phangle hariba thang asi mayamna suminda horai khaiba matamta horai maya du tekpadagi sakhiba thanghai napi haidanaba adugumlaba horai na semba thang makhalamani thudunga thaubanati yamna kanna napi maton singa du hairaba khatata tananaba semkhibani thausu thaudaba thanghai atu mahana pairaga yopak tumagana siwadi chapcharani haiduna putholaga thokhrei aduga mahak ngahak ngairi mahak su amaiba ama oiribani na thauramadu kadai phabu pangthokani kayam kuina changani haibasi ilai laina tumak khanglibani mataw asumna Pivarel ngahak ngaira matung mahakna matam jama yenglaga parap laklei mahak lakko matamdadi kanasu leiramdri mafamdo pungchik chiklamlei Pivarel gari ado khara thapna khamlamlaga mahak parap laklei asum laklaga mayamna tawkhairamba sengdoklamba mayam ado mahaksu loinama khanglibani khonglai thuna mirak narak jenglaga murum lewa khara soli tawriba simongonda timulaimu indirectnabani asumna tawduna mahakna leibak ado yopak aduna tawkhaiduna hogairi aduga mahakna khonglai thuna sapu ado lokhalaga sapu adugi makum ado hangtulaga angang adugi rel ado mahakna pairakpa thausu thaudaba horai maya aduna semkhiba thanghai aduna nampuda kakhatlei aduga amu hapchalamnaga lebak sijillamduna mahak amaiba ama oiribani matau karna season ba kaidoba haibasi loina makhanglibani aduga laisu loisalamli asumda lai loisalamlaba matungda mahak parap amu kakhalakli aduga hauji purakliba makuk atu kraida haukani haiduna mahak tasmasa ado aphininga phaigoina tarang malang chatpa horukli masidagi di mahakna mage fruit ado loktholaga oina haplage khaladuna mahaki fruit ado lokthokli aduga yomsilli aduga makhwangda kisinduna gari leiba adomda parap thorokli aduga mahaki yotagi thangdagi punamak jaga adu hunduklamlaga mahak khonglei thuna gari ado thauduna lakhi mataw asumna Pivarel gari ado yangna asum thorokpada mahaki makhwangda kiriba angangi makok ado khap lengbagumna thorokli matam maduda Pivarel masa ado swai lauribani asumna kitip kirum tawna fruit ka loina mo lokthoklaga makhwang atuta fruit aduna kisallaga makut kaduna ihing tairaga yangna gari thauringit matam aduta ngasai mahana thingnakiba police ki check post ado hek laptakna uri madu ubada Pivarel kari tawgadabuno haiba tawpham khangdri masidagi di mahakna kaidawgadabuno mauna hanglabasu ngasai gidune hairamlaga hotna thau haloi haiduna wakhanda khallaga yangna gari thorai asumna gari thorokpaduta lambi ki mapanda leiriba santri tawriba police singaduna athapada nupa ama bike thoroklibadu ubada hainai ada lakliba sibu ngasai aphinga phaiwena thaukiba nupadu natro asumna hairakpada amana mani ne ai masa khangawine khamu adumna hairakpada amana mu ngasai di fruit lilaga chakhibani haujina fruit lokthoga asis makhwa ngasida yasallaga laine hai kaino magi makhut masasi i tayudunga tawine ai khamu asomna hairakpadagi mayamna lambi thachanduna Pivarel thokliba gari adubu khamanaba haibadagi Pivarel upai leitana gari adu khamki wari asigi tare suba tangka matanga sida loisinjari
ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ